Arambai News Guwahati da Maitelon gi pau tabri basing bu yan handu makta da chingang bam sujitrani na khurumjari hojing asigi samlappa mariba pau sing lobirase ngasi dagi Assam Assembly da budget session haukhre ahanba numita bill manga thangatki madugi manungda CM Himanta Biswa Sarmana go suraksha bill thangatki go habade san habane hariba bill asi pass torabade Assam da mafam amade hektamak san hat patuppa yadabata natana san sana chingbasu pangyon yonbada athingba thamgadori Bangzaunana Marinaba Department Tagi Ayaba Hana Lowataragane. Maraksida po Chegi Mamal Angakpo Pangna Tangli Basigi Matang da opposition na House the Kanaba Pamki, Adubu Speaker na Ayaba P. Devadagi, opposition gi MLA Sing House Tadukuna Chatki. Assamgi Ason Banara Natraga, Yumlo Nava State Singi, Lamgi Karambagi Thonara, Manipur Natana at the Yumlo Nava State Kudimaka, Assamna, Ngumkaida, Lamgi Chayet Navamsung Unkatnaba Lepalay tree. Nagaland, Mizoram, Meghalaya, Arunachal Pradesh na Assam gi lam khupchin bagi wathok tatana thok patanatana Yumlo Nava State singna lakchaki bagi wari khaktani taduna lakli base ngamkhai de leiba Assam gi security force singna so marin thokna ngamkhai bu ngak sen bangamdre piwa masida Assam gi ngamkhai ngak sen bagi damak akhanaba commando battalion tara semgalagani haina CM Himanta Biswa Sarmana ngasi laukthokre Ngamkai area gi lantu ngak sen batanatana ngamkai ngak sen bagi thokdang battalion tara asida sinaragane ngasidagi mathaga Assam gi Jorhat ta covid ki ahakpa chana pathap sing laukthokhibaga loinana numit nini gi oina complete lockdown thamkhre panbayai Jorhat district ta hokiba chayol amada punna covid case lisingamaga chahum marfudrani thoi phangkhibaga loinana sibagi masing tarama thoi yauke mathaga Assam gi Golaghat ne covid na tamthina sokhaliba asiso Maramaduna, Jorhat ki matung, lagliba July tarahum doyamasung taramarida, Golaghat su complete lockdown lauthokre. Ensang na pi Hawaii chingwai na chingba yonba dukan sing pauba, hangba yaroi haire. Haukiba pung kunmari sida Assam da COVID ki anuba positive case lisingani ga chonga humbudra manga pangki, amadi miyoi kuntrateret COVID na maram oiduna laikide. Matam sangna khorangna ngaireklabagi matung Imphal Ziri lambida nauna sakiba makru thong loinana anoba National Highway Project mari ngasi Union Transport and Highways Minister Nitin Gadkari na sangakhre loinana National Highway Project tarani thoyamasung urep uyung tamki Palace Compound Labor City Convention Center dagi video conferencing gi kuthangda sangakhra sing adudi lupa crore humpuni thoiga lakh kunthani panchangna sakiba makru thong lupa crore chanipan ga humpuma panchangna sakiba Imphal More lambi double lane ring road lupa crore chamaga nipurom changna saba kilometer kuntaret sangba Senapati Kangpokpi Kobru Lekha Sarukyoina pep solder construction amadi lupa crore chaniga kuthramanga changna saba kilometer nipunipan sangba maudagi Senapati section gi oiba pep solder singasine asigi sumathakta National Highway Project tarani thoi amagasu sagatnaba urek uyum tamlamke Union Minister Nitin Gadkari na phongdokhibada lakadariba chahi inglisingani kuni thoida Manipur gi lambi thong phagathanaba lupa crore lising manga sanction tawduna leire detailed project report su semduna leire haiki thoromasida CMN Brain Works Minister TH Bishwajit su yauki Union Minister Nitin Gadkari na Kangladagi helicopter da makru thong fawba chatuna yengsilamki Manipur da hojik phawda COVID ki Delta variant case phangbagi masing chani supna manga sukre phiba masida imung manunggi oiba thoram singa phawba face mask upagaloina COVID protocol ngakna chatnanaba Integrated Diseases Surveillance Project IDSP na Manipur gi miyamda haizarakli khana ningai adudi ngarang nongmaijing numit Manipur da anoba COVID case chamapan ga taramathoi phangkhibane masina June thadagi horoga khwaidigi wangna nomagi COVID case phangba haibadu oiki ngarang miyoi taramari su laikhide amadi haukiba pung kunmari asida Manipur COVID ki anoba positive case chanipan ga marfutara phangki amadi miyoi taramanga su laikhidabagi report lakli Naharol Sahitya Premi Samiti Imphal da achoba senpham amma katpiduna Manipuri Sahitya bu awang ba thakta pukhatpina ba hona viramba Tayanjam Ongbi Kamalini Devi na ikhang khangogdana laikhidabada lubasina awaba phongdorakre Kamalini na achoba senpham amma katuna mahaki machai bungo laikhidraba Jayantagi mingda Tayanjam Joint Poetry Award English singani mari dagi chahi ani kanaraga piduna laklibane online gi kuthang danga si pangthokiba mifamaduda samiti gi president and Upendra Sarmana sabapati oiki haina lubasi gi general secretary AC Netrojit na thadorok pachirol amana khanghalakle
Jiribamda CMO gi meeting makhada ngasi azukaga COVID task force singa khusamnaduna Kaisel Punji Community Hall amadi Butangkhal Government Primary School da COVID vaccine kapagi thabak changsinki. COVID pandemic na achathak puthokpa amasung yonbada yamna makkanna sokhanbadagi tribal lawmi sing achathaki awat pasi menkhatpa ngamnanaba anoba lambi ama thirakle. Tripura da laiba tribal lawmi singna horticulture gi oiba hai apple bear uduna puwari ama semba ngamkhre. Asumna awang nongpokta apple bear thaba hanba state Tripura na oikhe. Asumna traditional law amasung haira thabagi mahutta horticulture fruit ubada lawmi singna hena pamnarakle. Asumna ekarani fawba phadaba lamda apple bear gi tonganba variety ani habadi sinduri apple bear amasung kashmiri apple bear thaduna lawmi singna chahi amada lupa lakh taruki sendong tanwa ngamkhre. Tripura da COVID ki Delta Plus variant ki case chamaga kuntrani pan phangle haina health officials singna claim tawkhibagi numit nini matung kendra lengakna ngarang nomaizing numit Tripura dagi sample chamaga yangkhaini thoi NIBMZ Kalyani da genome sequencing tawbada Delta Plus ki case ama fawba phangkhide harakle maramaduna Tripura da COVID ki Delta Plus variant phangi hariba media gi report sing adu aranbani haina Ministry of Health and Family Welfare na sengdorakle. Hauxiksu COVID ki phibam sathiriba awang nongpok state singi CM singa Prime Minister Narendra Modi ka hayeng July 12 ayuki pung 13 da hauxikoriba COVID ki matangda review meeting ama pangthoklagani panbayai mamangdasu Union Cabinet Secretary Rajiv Gaurana awang nongpok ki COVID ki phibam yengseladuna state singi Home Department ki official singa phaminakibane thasi gangan basarukta Manipur Assam Arunachal Pradesh amsung Tripura da multidisciplinary expert team thaduna COVID case hengalakpagi matangda kupna thijin hankrabane asumna awang nongpok ki COVID ki phibam asuk yamna nungnaningai oiba maramna Prime Minister na awang nongpokta hena mideng thamlakle. Haukiba numit kharani asida akanba nong chudana akhak arau thokpadagi Uttar Pradesh Rajasthan amsung Madhya Pradesh da miyoi humbutra hena sikre. UP da Nipu hena Rajasthan da kun hena amadi Jaipur khaktadagi taramathoi sikhe. Rajasthan da laikidaba singa sigi manung da angang tarit su yauri laikidraba singi imung da lupa lakh ani compensation piragani su laukthokre. Nakalamarom da Himachal Pradesh su nong akiba phangna chubaga loinana Dharmasala da Manji Turel imai pabadagi lambi sing Turel onduna kar kyamuk tauthakhi adubu Med Department na hauxiksu nong leptana chukigani warning pirakle. Indian American astronaut Sirisa Bandla mahaki Maiden space flight tagi halakre. Kalpana Chawla Sunita Williams ki mathangda mahakna space ta paiba ahum suba Indian origin nupini. Nakalamarom da space ta paikiba amatangaraba Indian citizen na wing commander Rakesh Sarmane. Afghanistan digi US Army lok thokpa haukhibadagi Taliban singna Afghanistan passion bahawrakhibaga loinana Taliban fighters sing Kandahar yaushilakre hairi. Leibakayagi diplomat sing Kandahar thadoktuna chatnakre. India gi diplomat amasung security personnel yang khaimu Indian Air Force aircraft amada Kandahar consulate thadokhi. Consulate asi kharani gi oina thingjinki. Afghanistan ki khwaidagi chawba ani suba sahar Kandahar city gi maroiba mafam kaya Taliban terrorist group singna seize tausinkre hairi. Lionel Messi na mahaki sanglaba football gi punsida international trophy ama fawba lowba ngamdana lerakhiba du ngarang Copa America da ngamkhibaduna Argentine million nifumanga amasung leikidraba Diego Maradona da kathokhi. Copa America ingisingani kunmathoi Messi gi oina yamnamak laibuk phaba ama habidu oikhi. Mahakna goal mari chanbatanatana mahaki matengdagi goal mangasu chanbangamkhi. Colombia gi Luis Diaz su goal manga chanki adubu Messi na assist tawduna mahakna golden boot phangwangamkhi. Nakalamarom da Portugal gi captain Cristiano Ronaldo na Euro 2020 golden boot phangkhre. England bu shootout tamaithiba piduna Italy na Euro Cup ingisingani kun lawkhre. Ngarang numidang England gi Wembley Stadium da sanakhiba high voltage final da extra time phawda goal amada loishilaba matung penalty kaunabada ahum anida Italy na England bu maithiba pikhi. Indian origin American tennis player Samir Banerjee chahi 13 na Wimbledon boys single title lawkhre. Mahakna America gi
Victor Lilokpu final da taret manga taruk ahumda maithiba piki panba yai Samir Banerjee gi mapa pokpa mabudho Assam gi oil Duliajan da thabak tawramki aduga Samir gi mapa amasung matonsu Assam dagi chawrakhibani Wimbledon title English ngani kuma thoilaukiba tennis legend Novak Djokovic na mahaki kunsuba Grand Slam amasung taruk suba Wimbledon lawduna puwari ama semkhre Matteo Berrettini bu maithiba piduna nongmaijing numit mahaki kunsuba Grand Slam title phangbangam khiba Djokovic na play card paiduna mahakpu support tawribi nupi macha amada mahaki racket khudol oina piramki panba yai mamangdasu harauduna chong phaliba nupa macha amada mahaki racket pithokibani Nepal ki Supreme Court na Nepali Congress President Sher Bahadur Deobabu hayeng lebak pokpa numit fawbugi manungda lebak asigi Prime Minister oina khanaba haikhre loinana thamanga gi manungda anirak suboina dissolve tawkhraba House of Representatives amuk lehenkhre panba yai Deuba chahi humbudramari mamangda tammari rak Nepal gi Prime Minister oikhrabani aroibada ngasigi tentakpa maroiba pau khara Ngasidagi Nagaland da ayuki pung taradagi nungthil pung mari fawba nongmaijing natana numit khudingi COVID ki Sputnik V vaccine kapa hokre. APSC wathok kamari leina na inquiry commission na saman tharakpadagi APS amasung SCS officer manga khaktang ngasi commission gi mamangda karakhi phaki gadra ki badagi karak nadaba oiramgani haina chingnari atai lemhoriba officer sing so lagliba July 15 gi mamangda karakadabani hairi Guwahati ki COVID care center dagi Tezpur tamna lakpada ambulance ta COVID positive rabi nipi ama angang unakhre Bihar da class 10 mathak ki mahiloisang sing ngasi dagi hangba hokre India da mapung fana COVID vaccine kap thokpa miyoi singi masing crore 3.3 yokre NEET UG examination lebak sin bathungna lakliba September 12 da pangthoklagani Mahiroyam sing oja sing COVID vaccine kap thoklaba matungda ta higher education institution sing hangdokani haina Karnataka lengak na lauthokre Puri da Jagannath ki kang chingkhi tobutabu bhakta mata yaudana kang chingkhi Superstar Rajnikant nama ki party Rajni Makal Andram dissolve tawkibaga loinana mahak rajniti changlaroi lauthokre Prime Minister Narendra Modi na hayeng masana tarani pangi India gi Tokyo Olympic athlete chamaga kuntarukka video conferencing gi kuthangda wari sanagadori COVID vaccine gi ahanba dose chamada chama kapangamba ahanba union territory Ladakh na oikhre Privacy policy gi wahaudagi WhatsApp na EU da su wakat kaya mayokna batakre Sindh province ta Pakistan gi Hindu imung nifu nampuda dharma olhankhre haire Canada Pacific Coast ki paring da hokiba June tha sida Canada heat wave na maram oiduna samudra gi thawai panba billion amamu sikhre haire amadi COVID tagi ngak thokpa hengat hanabagi pandam da Thailand na vaccine policy hongdok laduna China gi Sinovac amasung AstraZeneca vaccine punna kapagi warep lawkhre ngasiga na Arambai News Guwahati da maitilon gi pau sandok chaba matang solution jabaga loinana tabiri basing bom kaso hanna kurumjari